ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯂꯥꯏꯗ ꯌꯥꯝꯅ ꯉꯥꯎꯖꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯟꯌꯥꯏꯗꯨꯗ ꯂꯥꯏ ꯅꯤꯡꯐꯝ ꯂꯝꯄꯥꯛꯀꯨꯝꯕ ꯑꯆꯧꯕ ꯃꯐꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯥꯏꯗ ꯉꯥꯎꯖꯕ ꯃꯤꯑꯣꯏ ꯆꯥꯝꯃ ꯆꯅꯤꯃꯨꯛ ꯂꯝꯄꯥꯛꯇꯨꯗ ꯐꯝꯂꯤ꯫ ꯐꯝꯂꯤꯕ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯔ ꯌꯥꯝꯅ ꯍꯩꯕ ꯀꯣꯟꯗꯨꯝ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯤꯗꯤ ꯐꯅ ꯐꯖꯅ ꯌꯥꯝꯃꯤꯁꯦ꯫ ꯍꯧꯖꯤꯛ ꯂꯝꯄꯥꯛꯁꯤꯒꯤ ꯑꯋꯥꯡꯂꯣꯝꯗ ꯂꯥꯏꯁꯪ ꯐꯖꯕ ꯑꯃꯗꯤ ꯁꯥꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯂꯥꯏꯒ ꯁꯝꯅꯕ ꯃꯥꯟꯕ ꯈꯗ꯭ꯔꯛ ꯌꯥꯝꯅ ꯍꯩꯕ ꯃꯤ ꯑꯃ ꯃꯐꯝꯁꯤꯗ ꯂꯥꯏꯄꯨ ꯑꯣꯏꯅ ꯊꯝꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯀꯣꯟꯗꯨꯝꯒꯤ ꯅꯥꯀꯜꯗꯒꯤ ꯊꯣꯏꯅꯨꯅ ꯇꯞꯅ ꯑꯉꯥꯡ ꯑꯃ ꯂꯩ꯫ ꯃꯥꯅ ꯇꯧꯔꯤꯕ ꯈꯗ꯭ꯔꯛꯁꯤ ꯑꯔꯣꯏꯕꯤꯅꯤ꯫ ꯃꯥꯅ ꯀꯞꯄꯗ ꯃꯤ ꯑꯇꯩꯁꯨ ꯀꯞꯍꯟꯕ ꯉꯝꯃꯤ꯫ ꯃꯥꯅ ꯐꯥꯒꯤ ꯇꯧꯕꯗ ꯅꯣꯛꯄꯗ ꯃꯤ ꯁꯤꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯊꯣꯏꯅꯣ? ꯁꯂꯪꯀꯥ ꯈꯨꯟꯗꯩꯅꯤ꯫ ꯀꯥꯟꯅꯗꯦ, ꯃꯗꯨ ꯊꯨꯅ ꯑꯃꯨꯛꯇ ꯎꯅꯔꯨꯁꯤ꯫ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯅ ꯂꯥꯏꯁꯨ ꯎꯔꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯃꯥꯏꯍꯟꯈ꯭ꯔꯅꯤ꯫ ꯀꯣꯟꯗꯨꯝꯒ ꯊꯣꯏꯅꯨꯒꯗꯨ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯍꯧꯒꯠꯂꯛꯄꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯃꯣꯏ ꯑꯅꯤꯗ ꯌꯦꯡꯅꯩ꯫ ꯀꯣꯟꯗꯨꯝꯅ "ꯏꯁ, ꯃꯌꯥꯝꯁꯤꯗꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯅꯔꯦꯁꯦ꯫ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏ ꯁꯨꯡꯒꯅꯤ? ꯑꯩꯗꯤ ꯋꯥ ꯉꯥꯡꯕꯁꯨ ꯀꯔꯤꯝꯇ ꯍꯩꯇꯦ꯫ ꯑꯣꯏꯗꯕ ꯋꯥ ꯑꯃꯅ ꯑꯩꯁꯦ ꯂꯥꯏꯒꯤ ꯃꯤ ꯃꯥꯟꯈꯤꯕꯅꯤ꯫ ꯃꯌꯥꯝ ꯂꯥꯏ ꯎꯅꯤꯡꯕ꯭ꯔꯣ? ꯍꯥ?" ꯊꯣꯏꯅꯨꯅ "ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯇꯥꯗ? ꯌꯥꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯔꯣ꯫ ꯇꯨꯃꯤꯟꯅ ꯆꯪꯉꯁꯤ ꯂꯥꯛꯑꯣ." ꯃꯣꯏ ꯑꯅꯤꯗꯨ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯁꯝ ꯁꯝꯗ ꯂꯥꯛꯏ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯨ ꯀꯣꯟꯗꯨꯝꯒ ꯊꯣꯏꯅꯨꯒꯒꯤ ꯃꯈꯣꯡ ꯁꯣꯛꯅꯕ ꯂꯥꯝꯕ ꯍꯣꯠꯅꯔꯤ꯫ ꯃꯣꯏ ꯑꯅꯤꯗꯨ ꯍꯩꯅꯗꯕꯗꯒꯤ ꯆꯣꯡ ꯆꯣꯡꯗꯅ ꯆꯠꯂꯤ꯫ ꯊꯣꯏꯅꯨꯅ "ꯑꯁ, ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ꯫ ꯆꯥꯛꯀ ꯆꯥꯎꯔꯅꯨ, ꯍꯧꯖꯤꯛ ꯆꯠꯂꯁꯤ ꯇꯥꯗ." "ꯅꯪ ꯈꯛꯇ ꯅꯠꯇꯦꯅꯦ, ꯑꯩꯁꯨ ꯍꯩꯅꯗꯕꯗ ꯂꯣꯏꯔꯕꯅꯤ꯫ ꯀꯥꯟꯅꯗꯦ, ꯆꯦꯜꯂꯁꯤ ꯏꯕꯦꯝꯃ." ꯃꯣꯏ ꯑꯅꯤꯅ ꯆꯣꯡ ꯆꯣꯡꯗꯅ ꯆꯦꯟꯕꯗ ꯐꯅ ꯌꯥꯝꯃꯤ ꯃꯣꯏ ꯑꯅꯤꯅ ꯅꯦꯠꯁꯤꯜꯂꯝꯂꯤꯕ ꯃꯤ ꯃꯈꯨꯠꯁꯤꯡꯗꯨ꯫ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏꯁꯨ ꯂꯥꯏꯒꯤ ꯃꯈꯣꯡꯅ ꯅꯦꯠꯂꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯆꯩꯅꯥ ꯈꯥꯡꯗꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯂꯥꯎꯅꯍꯧꯔꯤ꯫ ꯃꯣꯏ ꯑꯅꯤꯗꯨ ꯂꯥꯏꯗ ꯉꯥꯎꯖꯕ ꯂꯥꯏꯃꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯃꯣꯏ 10 ꯀꯨꯟꯃꯨꯛ ꯄꯨꯔꯒ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯅꯣꯡꯃ ꯆꯪꯅ ꯂꯥꯛꯏ꯫ ꯃꯣꯏ ꯀꯨꯟꯃꯨꯛꯇꯨ ꯁꯂꯪꯀꯥ ꯈꯨꯜ ꯌꯧꯔꯦ꯫ ꯀꯣꯟꯗꯨꯝꯅ ꯊꯣꯏꯅꯨꯗ "ꯊꯣꯏꯅꯨ, ꯑꯉꯥꯡꯗꯨꯒꯤ ꯃꯃꯤꯡꯗꯨꯕꯨ ꯀꯔꯤ ꯀꯧꯏ?" "ꯆꯝꯄ꯭ꯔꯥ ꯀꯧꯕꯅꯤ." "ꯀꯔꯤꯅꯣ ꯃꯤ ꯃꯃꯤꯡꯗꯨꯕꯨ ꯍꯩ ꯃꯃꯤꯡ ꯊꯣꯟꯕꯤꯔꯤꯕꯗꯨꯕꯨ?" "ꯇꯥꯗ, ꯄꯤꯛꯆꯔꯕꯁꯨ ꯆꯝꯄ꯭ꯔꯥ ꯍꯥꯏꯔꯤꯕ ꯍꯩꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯀꯥꯟꯅꯗꯦ, ꯃꯌꯥꯝ ꯆꯝꯄ꯭ꯔꯥꯒꯤ ꯃꯌꯨꯝ ꯊꯤꯔꯨꯁꯤ ꯂꯥꯛꯑꯣ." ꯆꯝꯄ꯭ꯔꯥ ꯄꯟꯅꯔꯛꯄꯗꯨꯗ ꯃꯤꯑꯣꯏ ꯈꯔꯗꯤ ꯇꯤꯟꯒ ꯆꯨꯝꯕ ꯌꯥꯎꯅꯔꯤ꯫ ꯂꯥꯏꯃꯤ ꯑꯃꯅ "ꯏꯆꯦ ꯊꯣꯏꯅꯨ, ꯍꯩ ꯈꯤꯇ ꯂꯩꯈꯤꯁꯤ." "ꯀꯔꯤꯅꯣ ꯇꯣꯂꯨꯃꯣ, ꯂꯝꯕꯤꯗ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯆꯥꯎ꯫ ꯂꯥꯏ ꯅꯤꯡꯉꯗꯤ ꯃꯥꯏ ꯈꯔ ꯊꯥꯕ ꯇꯝꯃꯨ꯫ ꯃꯥꯏꯕꯨ ꯊꯥꯔꯕ ꯑꯄꯥꯝꯕꯁꯦ ꯂꯣꯏꯅ ꯐꯪꯕꯅꯤ." ꯍꯧꯖꯤꯛ ꯆꯝꯄ꯭ꯔꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯀꯣꯟꯗꯨꯝ ꯑꯃꯗꯤ ꯊꯣꯏꯅꯨꯒꯤ ꯂꯥꯏ ꯂꯩꯇꯕ ꯂꯥꯏꯁꯪꯒꯤ ꯃꯃꯥꯡꯗꯅꯤ꯫ ꯆꯝꯄ꯭ꯔꯥꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯃꯐꯤꯅ ꯄꯨꯡꯌꯣꯝ ꯌꯣꯝꯅ ꯁꯦꯠ ꯏꯜꯂꯤ꯫ ꯆꯝꯄ꯭ꯔꯥꯅ ꯃꯌꯥꯝ ꯇꯥꯅꯕ "ꯃꯌꯥꯝ, ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯇꯤꯟꯕꯤꯔꯤꯕꯁꯤꯡ ꯂꯦꯞꯈꯠꯄꯤꯔꯣ." ꯀꯣꯟꯗꯨꯝꯒ ꯊꯣꯏꯅꯨꯒꯗꯨ ꯆꯝꯄ꯭ꯔꯥꯒꯤ ꯃꯅꯤꯡꯗ ꯂꯦꯞꯂꯤ꯫ ꯀꯣꯟꯗꯨꯝꯅ "ꯀꯔꯤꯅꯣ? ꯃꯥꯅ ꯋꯥ ꯉꯥꯡꯒꯗꯕ ꯑꯣꯏꯔꯗꯤ ꯃꯌꯥꯝꯁꯤ ꯐꯝꯂꯒ ꯇꯥꯍꯟꯒꯗꯧ ꯅꯠꯇ꯭ꯔꯣ?" ꯊꯣꯏꯅꯨꯅ "ꯑꯁ, ꯃꯥꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯖꯔꯝꯅꯤ ꯀꯩꯗꯧꯒꯦ? ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯇꯧꯔꯛꯄꯗꯨꯅꯤ ꯃꯌꯥꯝꯅ ꯊꯥꯖꯒꯗꯣꯏꯁꯦ꯫ ꯇꯨꯃꯤꯟꯅ ꯌꯦꯡꯉꯨ, ꯇꯨꯃꯤꯟꯅ ꯇꯥꯎ." ꯁꯣꯝꯗ ꯃꯌꯥꯝꯗꯨ ꯐꯝꯂꯝꯕꯗꯒꯤ ꯂꯣꯏꯅ ꯂꯦꯞꯈꯠꯂꯛꯏ꯫ ꯆꯝꯄ꯭ꯔꯥꯅ "ꯃꯌꯥꯝ, ꯑꯇꯤꯌꯥꯗ ꯄꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯈꯠꯃꯤꯟꯅꯁꯤ꯫ ꯃꯌꯥꯝ, ꯑꯇꯤꯌꯥꯁꯤ ꯃꯤꯠ ꯏꯪꯅ ꯐꯖꯩꯀꯣ." ꯃꯌꯥꯝꯁꯨ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯅꯔꯒ ꯍꯣꯏ ꯍꯣꯏ ꯈꯨꯝꯃꯤ꯫ ꯆꯝꯄ꯭ꯔꯥꯅ "ꯉꯁꯤ ꯑꯩꯅ ꯁꯦꯠꯂꯤ ꯏꯜꯂꯤꯕ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯤ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯂꯥꯏꯕꯨ ꯊꯥꯖꯕ, ꯂꯥꯏꯅꯤꯡꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯒ ꯂꯣꯏꯅꯅ ꯑꯩꯅ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯤ ꯑꯁꯤ ꯁꯦꯠꯂꯤ ꯏꯜꯂꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯁꯤ ꯑꯇꯤꯌꯥꯒꯨꯝꯅ ꯊꯃꯣꯏ ꯁꯦꯡꯉꯤ ꯍꯥꯏꯕꯅꯤ." ꯃꯌꯥꯝꯗꯨ ꯆꯝꯄ꯭ꯔꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯊꯃꯣꯏ ꯄꯦꯟꯅꯔꯗꯨꯅ ꯈꯨꯕꯥꯛ ꯈꯨꯅꯩ꯫ ꯀꯣꯟꯗꯨꯝꯒ ꯊꯣꯏꯅꯨꯒꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯝꯄ꯭ꯔꯥꯗ ꯌꯦꯡꯂꯒ ꯈꯨꯕꯥꯛ ꯈꯨꯔꯤ꯫ ꯀꯣꯟꯗꯨꯝꯅ "ꯃꯥ ꯈꯔ ꯇꯧꯔꯦꯍꯦ ꯊꯣꯏꯅꯨ." ꯆꯝꯄ꯭ꯔꯥꯅ ꯇꯞꯅ ꯑꯃꯨꯛ "ꯃꯌꯥꯝ, ꯈꯨꯕꯥꯛ ꯈꯨꯕꯤꯒꯅꯨ. ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯈꯨꯠ ꯑꯣꯏꯅ ꯊꯝꯕꯤꯌꯨ, ꯑꯗꯨꯒ ꯍꯥꯏꯕꯤꯌꯨ, ꯑꯩꯅ ꯃꯃꯥꯡꯗ ꯇꯧꯖꯔꯨꯕ ꯑꯔꯥꯟꯕ ꯈꯨꯗꯤꯡꯃꯛ ꯉꯁꯤꯗꯒꯤ ꯀꯣꯛꯆꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ."
ꯀꯣꯟꯗꯨꯝꯅ ꯑꯁꯤꯗꯤ ꯃꯤꯔꯝꯒꯤ ꯃꯇꯧ ꯃꯥꯟꯗ꯭ꯔꯣ? ꯊꯣꯏꯅꯨꯅ ꯀꯩꯅꯣ ꯇꯥꯗ ꯑꯃꯥꯟꯕ ꯈꯨꯗꯤꯡꯃꯛ ꯃꯤꯒꯤꯅꯦ ꯍꯥꯏꯅ ꯂꯣꯏꯅ ꯍꯥꯏꯔꯒꯦ ꯍꯥꯏꯔꯣ? ꯃꯣꯏꯗ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯁꯦ ꯍꯥꯏꯔꯕ? ꯂꯥꯏꯅꯤꯡꯕ ꯃꯌꯥꯝꯗꯨ ꯃꯀꯣꯛꯇ ꯃꯈꯨꯠ ꯂꯣꯏꯅ ꯍꯥꯞꯂꯒ ꯃꯥꯒꯤ ꯊꯣꯛꯄ ꯃꯨꯔꯨꯝ ꯁꯣꯟꯅꯔꯤ ꯆꯝꯄ꯭ꯔꯥꯅ꯫ ꯌꯥꯔꯦ ꯃꯌꯥꯝ, ꯉꯁꯤꯗꯒꯤꯗꯤ ꯂꯥꯏꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯤ ꯂꯣꯏꯅ ꯁꯦꯠꯄꯤꯔꯛꯀꯗꯕꯅꯤ꯫ ꯂꯥꯏꯅꯤꯡꯕ ꯃꯔꯛꯇꯒꯤ ꯃꯤ ꯑꯃꯅ ꯏꯕꯨꯡꯉꯣ, ꯍꯤꯒꯣꯛ ꯃꯆꯨꯁꯤꯗꯤ ꯑꯇꯣꯞꯄ ꯂꯥꯏꯐꯝ ꯑꯃꯗꯁꯨ ꯁꯦꯠꯄ ꯏꯟꯕ ꯎꯏ꯫ ꯆꯝꯄ꯭ꯔꯥꯅ ꯃꯆꯨ ꯑꯃꯠꯇꯒꯤ ꯃꯄꯨ ꯂꯩꯇꯕꯅꯤ ꯄꯥꯕꯨꯡ꯫ ꯃꯌꯥꯝꯗꯨ ꯈꯨꯕꯥꯛ ꯋꯥ ꯂꯥꯎꯅ ꯈꯨꯟꯅꯩ ꯆꯝꯄ꯭ꯔꯥꯅ꯫ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯃꯤꯡ ꯃꯥꯟꯅꯒꯅꯤ, ꯇꯧꯕꯇꯕꯨ ꯑꯊꯣꯏꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯥꯟꯅꯕ ꯃꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯆꯥꯎꯕ ꯀꯧꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩ, ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯈꯪꯅꯒꯗꯧꯔꯤꯕꯁꯤ ꯑꯊꯣꯏꯕ ꯆꯥꯎꯕ ꯑꯗꯨꯕꯨꯅꯤ꯫ ꯆꯥꯎꯕ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯆꯥꯎꯕ꯫ ꯃꯌꯥꯝ ꯋꯥꯈꯜ ꯇꯥꯕꯤꯔꯕ꯭ꯔꯣ? ꯃꯤꯑꯣꯏ ꯑꯃꯅ ꯍꯣꯏ ꯇꯥꯒꯦ ꯇꯧꯏ, ꯍꯣꯔꯦꯟ ꯌꯨꯝꯗ ꯑꯃꯨꯛ ꯈꯜꯂꯛꯈꯤꯒꯦ ꯏꯕꯨꯡꯉꯣ, ꯑꯗꯨꯒ ꯋꯥꯈꯜ ꯇꯥꯔꯒꯦ꯫ ꯆꯝꯄ꯭ꯔꯥꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯒꯗꯕꯅꯤ, ꯇꯝꯅꯤꯡꯕ ꯄꯥꯎ ꯇꯝꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯇꯣꯏꯅ ꯋꯥꯀꯠꯀꯟꯕ ꯃꯤꯑꯣꯏ ꯑꯗꯣ ꯄꯥꯡꯗꯕ ꯃꯤꯅꯤ꯫ ꯃꯔꯤꯜ ꯌꯥꯎꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯣꯏꯅ ꯋꯥꯀꯠꯀꯜꯂꯤ꯫ ꯃꯤꯒꯤ ꯃꯔꯝꯗ ꯃꯊꯧ ꯑꯃꯒꯨꯝꯅ ꯃꯤ ꯋꯥ ꯉꯥꯡꯅꯒꯜꯂꯤ꯫ ꯑꯁꯣꯟꯕ ꯃꯤꯅꯁꯨ ꯍꯦꯜꯂꯤ ꯃꯤ ꯋꯥ ꯉꯥꯡꯅꯕ, ꯋꯥꯀꯠꯀꯟꯕ꯫ ꯀꯣꯟꯗꯨꯝꯅ ꯊꯣꯏꯅꯨꯗ ꯃꯁꯤ ꯑꯉꯥꯡꯁꯤ ꯈꯔ ꯇꯧꯏꯅ ꯊꯣꯏꯅꯨ꯫ ꯍꯣꯏꯅꯦ ꯇꯥꯗ꯫ ꯂꯥꯏꯅꯤꯡꯕ ꯂꯥꯛꯄ ꯃꯤꯌꯥꯝꯗꯨ ꯆꯝꯄ꯭ꯔꯥꯒꯤ ꯃꯤꯇ꯭ꯔꯪꯒꯨꯝꯅ ꯃꯤ ꯁꯨꯝꯕ ꯄꯥꯎꯇꯥꯛꯁꯤꯡꯗꯨꯗ ꯑꯂꯨ ꯃꯨꯟꯕꯗꯧꯅ ꯂꯣꯏꯅ ꯃꯨꯟꯅꯈ꯭ꯔꯦ꯫ ꯑꯌꯨꯛ ꯅꯣꯡꯉꯥꯟꯕꯒ ꯆꯝꯄ꯭ꯔꯥꯒꯤ ꯄꯥꯎꯇꯥꯛꯀꯤ ꯇꯨꯡ ꯏꯟꯕ ꯃꯤꯑꯣꯏ ꯀꯌꯥꯗꯨ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯃꯄꯤ ꯁꯦꯠꯂꯒ ꯂꯥꯏꯁꯪꯗ ꯀꯥꯅꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯧ ꯑꯃꯗꯤ ꯉꯔꯥꯡꯒꯤ ꯆꯝꯄ꯭ꯔꯥꯒꯤ ꯄꯥꯎꯇꯥꯛꯁꯤꯡ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯇꯥꯅꯤꯡꯕꯅ ꯃꯁꯥ ꯁꯦꯡꯉꯛꯇ꯭ꯔꯕꯁꯨ ꯂꯣꯟꯅ ꯂꯥꯏꯁꯪꯗ ꯂꯥꯛꯄ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯧ ꯑꯗꯨ ꯊꯃꯣꯏꯗꯗꯤ ꯑꯀꯤꯕ ꯐꯥꯎꯔꯤ꯫ ꯑꯩꯅ ꯆꯪꯉꯛꯂꯤꯕꯁꯤ ꯏꯁꯥꯁꯨ ꯁꯦꯡꯕ ꯅꯠꯇꯦ, ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯂꯥꯜꯂꯕ ꯖꯥꯠꯂꯥ? ꯑꯗꯨꯕꯨ ꯂꯥꯏꯄꯨꯁꯤꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯂꯧꯁꯤꯡ ꯆꯥꯝꯃ ꯑꯣꯏꯍꯜꯂꯤ꯫ ꯑꯩꯕꯨ ꯅꯨꯃꯤꯠ 5ꯅꯤ ꯂꯥꯏꯁꯪ ꯀꯥꯕ ꯂꯦꯞꯂꯗ꯭ꯔꯥ? ꯃꯧ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯀꯣꯡꯗ ꯆꯝꯄ꯭ꯔꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯏꯃꯥꯒꯨꯝꯕꯤ, ꯊꯃꯣꯏꯗ ꯁꯦꯡꯕꯤꯌꯨ, ꯂꯣꯏꯅ ꯁꯦꯡꯂꯕꯅꯤ꯫ ꯊꯃꯣꯏꯕꯨ ꯁꯦꯡꯗ꯭ꯔꯕ ꯂꯣꯏꯅ ꯃꯥꯡꯂꯕꯅꯤ꯫ ꯅꯆꯥꯒꯨꯝꯕꯅꯤ ꯑꯩꯁꯨ꯫ ꯏꯃꯥꯅ ꯍꯛꯆꯥꯡ ꯁꯦꯡꯅ ꯑꯩꯒꯤ ꯈꯣꯝꯂꯥꯡ ꯏꯟꯕꯤꯔꯛꯈ꯭ꯔꯕꯅꯤ꯫ ꯅꯆꯥꯒꯤ ꯃꯐꯝꯗꯗꯤ ꯊꯃꯣꯏ ꯁꯦꯡꯕꯗꯨꯅꯤ꯫ ꯊꯃꯣꯏ ꯁꯦꯡꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯑꯃꯥꯡꯕ ꯁꯦꯡꯕ ꯂꯩꯇꯦꯗꯣ ꯏꯃꯥꯒꯨꯝꯕꯤ꯫ ꯌꯥꯔꯦ, ꯂꯥꯏꯁꯪꯗ ꯀꯥꯈꯠꯄꯤꯔꯛꯂꯣ ꯏꯃꯥ꯫ ꯑꯁꯣꯝꯗ ꯆꯝꯄ꯭ꯔꯥꯗꯨ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯂꯥꯏꯗ ꯀꯠꯄ ꯌꯥꯗꯕ ꯄꯣꯠꯂꯝ ꯀꯌꯥ ꯂꯩ꯫ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯈ꯭ꯔꯕ ꯄꯣꯠꯂꯝ ꯑꯃꯠꯇ ꯑꯁꯦꯡꯕ ꯑꯣꯏꯗ꯭ꯔꯦ꯫ ꯃꯌꯥꯝ ꯌꯥꯅꯤꯡꯉꯤꯀꯣ? ꯃꯌꯥꯝꯁꯨ ꯌꯥꯅꯤꯡꯉꯦ ꯍꯥꯏꯅ ꯄꯨꯟꯅ ꯂꯥꯎꯔꯛꯏ ꯆꯝꯄ꯭ꯔꯥꯅ꯫ ꯑꯗꯨꯅꯤ ꯃꯌꯥꯝ, ꯑꯗꯣ ꯁꯦꯟꯌꯦꯛꯇꯤ ꯂꯥꯏꯗ ꯀꯔꯤ ꯀꯠꯄ ꯌꯥꯔꯤꯕ? ꯃꯥꯗꯤ ꯁꯦꯡꯂꯒ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ? ꯃꯌꯥꯝꯗꯨ ꯏꯪꯉ ꯉꯛꯅꯩ ꯆꯝꯄ꯭ꯔꯥꯅ꯫ ꯁꯦꯟꯌꯦꯛꯁꯤꯕꯨ ꯑꯁꯦꯡꯕ ꯉꯥꯛꯇꯔ ꯃꯌꯥꯝ? ꯈꯨꯝꯕꯤꯔꯛꯈꯤꯅꯣ, ꯑꯩ ꯍꯥꯏꯖꯒꯦ꯫ ꯁꯦꯟꯌꯦꯛꯇ ꯑꯁꯦꯡꯕ ꯂꯩꯇꯦꯀꯣ, ꯑꯃꯥꯡꯕ ꯁꯦꯟꯌꯦꯛ ꯉꯥꯛꯇꯅꯤ ꯉꯁꯤ ꯃꯤꯌꯥꯝꯅ ꯂꯥꯏꯁꯪ ꯑꯁꯤꯗ ꯀꯠꯄꯤꯔꯛꯂꯤꯕꯁꯦ꯫ ꯑꯗꯨꯒ ꯀꯠꯄꯤꯔꯛꯂꯤꯕ ꯑꯊꯦꯟꯄꯣꯠꯁꯤꯡꯁꯤꯗꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ꯫ ꯏꯃꯥꯁꯤꯡꯅ, ꯏꯆꯦꯁꯤꯡꯅ, ꯏꯄꯥ ꯏꯌꯥꯝꯕꯁꯤꯡꯅ ꯏꯔꯨꯖꯗꯅ ꯍꯦꯛ ꯄꯥꯏꯔꯨꯕꯗ ꯑꯃꯥꯡꯕ ꯆꯤꯡꯂꯕꯅꯤ ꯃꯁꯤ꯫ ꯆꯥꯛꯈꯨꯝꯒ ꯁꯣꯛꯅ ꯁꯝꯅꯔꯨꯕꯗ ꯑꯃꯥꯡꯕ ꯀꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯁꯤꯅ ꯂꯥꯏꯃꯥꯡꯗ ꯀꯠꯄꯤꯔꯤꯕ ꯁꯦꯟꯌꯦꯛꯁꯤꯡ ꯑꯁꯤꯕꯨ ꯑꯁꯦꯡꯕ ꯉꯥꯛꯇꯔꯣ ꯃꯌꯥꯝ? ꯃꯌꯥꯝꯗ ꯆꯝꯄ꯭ꯔꯥꯒꯤ ꯋꯥꯍꯪꯗꯨ ꯇꯁꯦꯡꯅ ꯑꯉꯛꯄ ꯑꯣꯏꯅꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯝꯄ꯭ꯔꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯅꯗ꯭ꯔꯦ꯫ ꯀꯣꯟꯗꯨꯝꯅ ꯑꯁ, ꯃꯥ ꯀꯧꯔꯒ ꯁꯦꯜ ꯇꯥꯟꯖꯒꯦ ꯇꯧꯕꯁꯦ ꯂꯥꯏꯔ ꯇꯥꯟꯕꯒ ꯆꯞ ꯃꯥꯟꯅꯗꯧꯔꯦꯗꯣ꯫ ꯑꯣ! ꯊꯣꯏꯅꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨ ꯇꯥꯗ, ꯑꯉꯥꯡꯁꯦ ꯀꯩꯅꯣꯝ ꯇꯧꯏꯀꯣ ꯀꯣꯛꯁꯦ꯫ ꯑꯩꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯔꯛꯏ꯫ ꯂꯥꯏ ꯑꯁꯦꯡꯕꯗꯨꯝ ꯃꯥꯟꯁꯤꯜꯂꯛꯏꯅꯤꯅꯦ꯫ ꯁꯣꯝꯗ ꯆꯝꯄ꯭ꯔꯥꯅ ꯍꯛꯆꯥꯡꯒꯤ ꯀꯔꯝꯕ ꯃꯐꯝꯗ ꯁꯦꯟꯌꯦꯛꯅ ꯊꯦꯡꯗꯕ ꯃꯐꯝ ꯂꯩꯕꯒꯦ ꯃꯌꯥꯝ? ꯇꯥꯕꯤꯕ ꯃꯌꯥꯝ, ꯃꯁꯤ ꯏꯀꯥꯏꯐꯝ ꯊꯣꯛꯇꯦ, ꯈꯟꯅꯕꯅꯤ, ꯅꯩꯅꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯁ꯭ꯋꯥꯏꯗꯒꯤ ꯂꯧꯊꯣꯔꯛꯄ ꯌꯥꯎꯒꯅꯤ, ꯀꯅꯥꯒꯨꯝꯕꯅ ꯁ꯭ꯋꯥꯏꯗꯒꯤ ꯍꯨꯝꯃꯒ ꯑꯃꯨꯛ ꯁꯠꯇꯣꯔꯛꯄ ꯌꯥꯎꯒꯅꯤ꯫ ꯇꯨꯡ ꯃꯥꯡ ꯄꯪꯍꯨꯝꯗ ꯍꯨꯝꯂꯒ ꯁꯦꯟꯌꯦꯛ ꯂꯧꯊꯣꯛꯅꯔꯛꯀꯅꯤ꯫ ꯆꯝꯄ꯭ꯔꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯋꯥ ꯑꯃꯨꯛ ꯅꯣꯛꯂꯦ꯫ ꯃꯁꯥ ꯁꯦꯡꯗꯕꯤ ꯃꯧꯗꯨꯁꯨ ꯄꯦꯟꯅ ꯅꯣꯛꯆꯔꯤ꯫
Champrado wangang na haksangi kai kai dano tek dana jagoi sa dana senek humlaga putokpagi mawong kana utli. Liliba miyam maraktagi miyoy karadi nokpada wantaba yaruktana ising thada naknaba yauri. Champrana sini mayam kanaguma miyoy karana haizaba tare moy karadi cheyek ase aseng masingda chamthoklaga lupthoklaga laida kanabasu yaudaba nate aduga kanaguma kharasu khudakta haksagi masi marumdagi phatlawna satoklaga laida hekta katpasu yauri haizaningmadi angamba katpiyo thamoi sengna katpiyo chenyekta asengma leite kumaya chenyekna khwaidagi athoiba athenpotni do madi sengrabasu yaba natro hamaya maya marakdagi mi amana angang sigi wasi kosi ma kotlini munnamta tadaba yari masidi Champrana thamoi sengbadi henba atopa lining amata leitabani maya ngasisu athenpo leiba ngamda maya lakpa ngamdaba maya mo yawbiramgani ngarangdagi mi takai amasu hantana lakle maramdi mafi leiba ngamdabagi athenpo leiba ngamdabagi ngasi aigi mangda katpiriba athenpo sing asina khuleka asida leibiriba charana masaba singda yentoksagani masi ina khun masingna lairabda pang matengni khandokpiyu maya nupa amana ibungugi sanabadi aina tha amada chembora ama kaisu sare khura nongmada laphoi ani de gena sade adubu pubirakli mayam sidi chingumna laimang sida paisinbiri nupi mana laigini bungo Champrana idomsa laigiro masaningaga thoga sazar sanida aduga miyamna katpiramliba chenyek asina higok masugi phi loina leigani ariamba singna lairaba singi phi mana bahaibasina apunbagi pangal thangna utkadoina haibase mayamna kaupphade yum dana kibada mafi leiba ngamdaba sing laisang dekta lakpiro paujin biram yai phari kondomna Champrado laisang manungna singsilaga kari no ibungo gi thabuksidi loina soidro athenpoti thokro chenyek singduna loina pitokradi laisangdi kana sengwadoiba laigi mitamna kana sadoiba laigi mitam leitana kanana lai khurma laktoino Champrana noklaga moigi laidi aini kaino khura aduga nangi laina kana ha adudi kana lo nangi laidi aigi laina moini kaino tada biyamse aigi laini kondom du saubna loiri thoinuna adoi bungo sial yaudana aikhoi gi thabak thoram mata mai pakna pangthokpa yaroiko mafam sida mangli matam laisang si leiriba laigi thogal toriba sing ayuk numida mayumni khaliba leiriba laining wasingi su khandaba yaroi Champrana idomsa chinbalda afaba ngakta nganglaba aduga wakhal thamoi amadi tawthorpa thabakdana fattaba thabak ngakta tawthorakpado lusingba kawi idomsa lusingba sing smai loi tawmani moigi matau tama loire ai dam tawrake lusingba haibasidi chinbalda khoi pukta huni khura kondumba na kondumba kaina ibo nang phare ado aikhoi ni hinglibasi nunga yai phage haidana hinglibani hotnaribani chen chonglibasi laira tange haidana chongba nate koi bungo Champrado nokfei tawraga muthoki kondomna ko kangaoida masiga wari sanabase ketok ningaiga wamta yaudi wani hanglubu khuding matik chawba khongakta pire phare mage pamba mana kari tori haibado yengasi tawbubudi mage wakhalunsi miyamna yaba madi oiri miyamna yaba haibasi laisang asigidi chawna mai pakpoirakadoini kondumgi khulda lai masa latpa singsu Champragi ming lauraga huralonada lai yengba yaunari seltanba yaunari kondumgi khulda lainingba hanuba magi mayumda magi manaina hairabasu yare hausikti haibadi magida laigi thauram loiraga aigida ngairamba misa masanido amuk lai khuramgan kidoini aigi thabak khusinsi lai khurumba lakpa nupi ahal duga masa nupi duga amadi maya nupa dunasu ahal duda yam thajana wari sari nupi dugi mamana hoi oza karisu akai babudi leiba nateda oza gi angang Champrado maming yamna chatleda
ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯅ ꯑꯇꯥꯕ ꯃꯤꯅ ꯋꯥꯔꯤꯁꯦ ꯄꯪꯁꯟꯗ ꯁꯟꯗꯣꯛꯅꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯂꯥꯏꯗꯕꯨ ꯑꯃꯥꯡꯕ ꯄꯣꯠ ꯀꯠꯍꯜꯂꯤ ꯑꯗꯨꯅꯤ ꯑꯣꯖꯥ ꯑꯩꯅ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯁꯤꯁꯨ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯑꯃꯥꯡꯕ ꯄꯣꯠ ꯆꯪꯕ ꯌꯥꯕ ꯅꯠꯇꯦꯗꯣ ꯑꯁꯦꯡꯕ ꯑꯍꯟꯕ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯂꯧꯒꯗꯧꯔꯤꯕꯁꯤ ꯑꯗꯣ ꯑꯣꯖꯥꯒꯤ ꯈꯨꯅꯤꯡꯁꯤꯗꯤ ꯃꯩꯇꯥꯜ ꯃꯥꯅ ꯃꯨꯔꯦꯗꯣ ꯁꯟꯒꯤ ꯈꯨꯅꯤꯡ ꯃꯥꯜꯂꯦꯗꯣ ꯑꯣꯖꯥꯁꯤ ꯂꯥꯏ ꯐꯖꯅ ꯈꯨꯔꯝꯕ ꯑꯣꯖꯥꯅꯤ ꯃꯥꯅꯤ ꯅꯣꯡꯃꯗ 3ꯂꯛꯇꯒꯤ ꯇꯥꯗꯅ ꯄꯨꯡꯖꯥ 10 ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯂꯥꯏꯁꯣꯟ ꯏꯁꯩ ꯁꯛꯀꯗꯣꯏꯅꯤ ꯈꯨ ꯂꯩꯕꯥꯛ ꯊꯥꯔꯒ ꯂꯥꯏ ꯈꯨꯔꯨꯝꯗꯕ ꯌꯥꯄꯣꯟꯇꯦ ꯐꯔꯦ ꯅꯪꯒꯤꯗꯣ ꯍꯥꯏꯔꯣ ꯏꯕꯦꯝꯃ ꯅꯨꯄꯤꯗꯨꯒꯤ ꯃꯌꯥ ꯅꯨꯄꯥꯗꯨ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯃꯆꯥꯅꯨꯄꯤꯁꯨ ꯃꯃꯥꯗ ꯌꯦꯡꯉꯤ ꯃꯃꯥꯗꯨꯅ ꯏꯌꯥ ꯅꯨꯄꯥꯁꯦ ꯑꯙꯥ ꯃꯣꯔꯥ ꯑꯃꯨꯛꯇ ꯆꯨꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯈꯨꯔꯨꯝꯕ ꯂꯥꯛꯆꯔꯤꯕꯅꯤ ꯑꯣꯖꯥ ꯃꯌꯥ ꯅꯨꯄꯥꯗꯨ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯗ ꯍꯥꯏꯐꯦꯠꯀ ꯌꯦꯡꯂꯒ ꯃꯣꯃꯣ ꯅꯣꯛꯆꯔꯤ ꯑꯍꯜꯗꯨꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯙꯥ ꯃꯣꯔꯥ ꯈꯨꯠꯁꯨ ꯆꯨꯅꯤꯡꯕꯒꯦ ꯍꯥꯏꯕꯨꯡꯉꯣ ꯑꯙꯥ ꯃꯣꯔꯥꯕꯨ ꯆꯨꯔꯗꯤ ꯌꯥꯔꯦ ꯑꯣꯖꯥ ꯑꯩꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯏꯄꯨ ꯑꯩꯒꯤ ꯃꯍꯨꯠ ꯃꯥꯅ ꯂꯣꯏꯅ ꯁꯤꯟꯕ ꯉꯝꯒꯗꯕ ꯄꯁꯦ ꯃꯤꯇ꯭ꯔꯪꯅꯤ ꯄꯥꯝꯂꯤꯕꯁꯦ ꯑꯩꯅ ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯔꯥꯎꯅ ꯅꯣꯛꯆꯔꯤ ꯊꯪꯅꯕ ꯈꯨꯜꯗ ꯂꯥꯏ ꯈꯣꯃꯩ ꯀꯧꯕ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃ ꯂꯩ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨ ꯃꯁꯤꯡ ꯌꯥꯝꯅ ꯐꯠꯇꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯃꯥꯅ ꯍꯥꯏꯕꯗꯨꯅꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯃꯤꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯝꯄ꯭ꯔꯥꯒꯤ ꯃꯃꯤꯡ ꯇꯥꯕꯗꯒꯤ ꯂꯥꯏꯄꯨ ꯆꯝꯄ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯅꯕ ꯍꯧꯔꯛꯄꯗꯒꯤ ꯂꯥꯏ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯃꯤ ꯌꯥꯝꯅ ꯍꯟꯊꯔꯛꯂꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯂꯥꯏ ꯈꯣꯃꯩ ꯀꯧꯕ ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯂꯥꯏꯊꯣꯡ ꯁꯦꯟꯅꯕ ꯇꯣꯃꯥꯜ ꯀꯧꯕ ꯑꯍꯜꯗꯨꯒ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯐꯝꯂꯒ ꯂꯥꯏ ꯈꯣꯃꯩꯅ ꯁꯤꯗꯤ ꯑꯉꯥꯡꯗꯨꯅ ꯑꯩꯒꯤ ꯃꯤ ꯂꯣꯏꯅ ꯆꯤꯡꯊꯣꯛꯈ꯭ꯔꯦꯅꯦ ꯇꯥꯗ ꯀꯌꯥꯝ ꯆꯨꯝꯕ ꯂꯩꯐꯥꯎꯅꯣꯅꯦ ꯃꯥꯅ ꯐꯥꯎꯔꯤꯕ ꯂꯩꯐꯥꯎꯗꯨꯕꯣ ꯑꯗꯨꯅꯤ ꯇꯥꯗ ꯀꯌꯥꯝ ꯑꯉꯥꯡꯅꯣꯅꯦ ꯂꯥꯏꯄꯨꯗꯨꯕꯣ ꯍꯥ ꯇꯥꯗ ꯂꯥꯏꯄꯨ ꯅꯠꯇꯦ ꯂꯥꯏꯄꯨꯗꯤ ꯑꯍꯜꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯨꯅ ꯀꯣꯟꯅ ꯃꯣꯏꯅ ꯅꯦꯛꯄꯅꯤ ꯀꯅꯥꯗꯒꯤ ꯄꯥꯎꯅꯣ ꯇꯥꯗꯒꯤꯗꯨꯕꯣ ꯑꯩꯒꯤ ꯃꯤ ꯌꯥꯝꯅ ꯂꯩꯗ ꯑꯗꯨꯗꯤ ꯇꯥꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤꯒꯦ ꯑꯩꯒꯤꯗꯤ ꯃꯤꯡꯆꯠ ꯁꯣꯛꯄ ꯍꯧꯔꯛꯂꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯥꯏꯁꯪꯗꯣ ꯊꯨꯒꯥꯏꯔꯁꯤꯔ ꯏꯕꯨꯡꯉꯣ ꯂꯥꯏꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕ ꯂꯥꯏꯐꯝꯗ ꯇꯥꯏꯅꯕ ꯄꯥꯡꯗꯕꯒꯤ ꯊꯕꯛꯅꯤ ꯑꯁꯣꯟꯕ ꯃꯤꯅ ꯇꯧꯒꯗꯧꯕ ꯊꯕꯛꯅꯤ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯑꯉꯥꯡꯗꯣ ꯃꯤꯡꯆꯠ ꯊꯤꯍꯟꯕ ꯇꯥꯕꯅꯤ ꯑꯉꯥꯡꯗꯨꯒꯤ ꯃꯔꯝꯗ ꯈꯪꯗꯣꯛꯄ ꯇꯥꯕꯅꯤ ꯃꯔꯝꯆꯠꯇꯣ ꯃꯨꯟꯅ ꯊꯤꯗꯣꯛꯄ ꯇꯥꯕꯅꯤ ꯑꯆꯨꯝꯕ ꯂꯜꯂꯣꯡꯅꯤ ꯏꯕꯨꯡꯉꯣꯒꯤꯗꯣ ꯑꯉꯥꯡꯗꯨꯒꯤ ꯑꯁꯣꯟꯕ ꯍꯥꯟꯅ ꯈꯪꯗꯣꯛꯄ ꯇꯥꯕꯅꯤ ꯃꯥꯒꯤ ꯑꯁꯣꯏꯕ ꯊꯤꯗꯣꯛꯁꯤ ꯏꯕꯨꯡꯉꯣ ꯊꯤꯟꯊꯕ ꯇꯧꯗꯅ ꯇꯣꯃꯥꯜꯅ ꯀꯣꯅꯨꯡꯒꯤ ꯈꯨꯜꯗ ꯂꯩꯕ ꯃꯕꯨꯛ ꯐꯠꯇꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨ ꯈꯣꯃꯩꯒꯤ ꯂꯥꯏꯁꯪꯗ ꯀꯧꯔꯝꯃꯤ ꯍꯧꯖꯤꯛ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨ ꯈꯣꯃꯩ ꯑꯃꯗꯤ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎꯅ ꯐꯝꯂꯤ ꯏꯁ ꯃꯪꯒꯨꯝꯕꯅꯤ ꯏꯕꯨꯡꯉꯣ ꯈꯣꯃꯩꯒꯤ ꯃꯥꯡꯗ ꯐꯝꯕ ꯐꯪꯖꯕꯁꯦ ꯏꯇꯥꯎ ꯇꯣꯃꯥꯜ ꯍꯣꯏꯅ ꯍꯪꯂꯛꯇꯕ ꯂꯥꯏꯄꯨ ꯑꯉꯥꯡꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯩ ꯍꯦꯛꯇ ꯍꯧꯗꯣꯛꯆꯔꯛꯂꯒꯦ ꯈꯣꯃꯩꯅ ꯁꯤꯡꯅꯕ ꯌꯥꯗꯕ ꯂꯥꯏ ꯈꯣꯃꯩꯅꯤ ꯇꯥꯗꯒꯤ ꯑꯉꯥꯡꯗꯣ ꯑꯩꯉꯣꯟꯗ ꯁꯤꯡꯅꯍꯜꯂꯛꯀꯅꯨ ꯀꯗꯥꯏꯗꯒꯤ ꯑꯩꯒꯤ ꯑꯉꯥꯡꯅꯣꯗ ꯏꯕꯨꯡꯉꯣ ꯃꯥꯒ ꯀꯣꯟꯗꯨꯝꯒꯅꯅꯤ ꯑꯩꯒꯤ ꯁꯤꯟꯐꯝ ꯍꯥꯠꯂꯤꯕꯁꯤ ꯂꯃꯟ ꯈꯨꯝꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯤꯡꯅꯕ ꯃꯈꯣꯏꯗ ꯁꯩꯗꯥꯡꯂꯤꯕꯅꯤ ꯅꯠꯇ꯭ꯔꯅꯤ ꯏꯇꯥꯎ ꯇꯣꯃꯥꯜ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯔꯕꯗꯤ ꯍꯤꯡꯕ ꯑꯃ ꯃꯊꯧ ꯇꯥꯗ꯭ꯔꯣ ꯇꯣꯃꯥꯜꯅ ꯏꯇꯥꯎ ꯑꯉꯥꯡꯗꯨꯒꯤ ꯈꯨꯜꯗ ꯆꯠꯁꯤ ꯑꯉꯥꯡꯗꯨ ꯀꯔꯝꯕꯅꯣ ꯈꯪꯗꯣꯛꯁꯤ ꯂꯥꯏ ꯈꯣꯃꯩꯅ ꯇꯥꯗ ꯃꯥꯕꯨ ꯂꯥꯏꯒ ꯋꯥꯔꯤꯒ ꯁꯥꯟꯅꯕ꯭ꯔꯣ ꯑꯉꯥꯡꯗꯨꯕꯣ ꯀꯗꯥꯏꯗꯒꯤ ꯁꯥꯟꯅꯕꯅꯣꯗ ꯅꯣꯡꯃꯇ ꯂꯥꯏꯁꯪꯗ ꯆꯪꯗꯕ ꯑꯉꯥꯡꯅꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯥꯛꯄꯗꯨꯅꯤ ꯃꯥꯅ ꯂꯥꯏꯅꯤꯡꯕ ꯂꯥꯛꯄꯁꯤꯡꯗ ꯉꯥꯡꯒꯗꯣꯏꯁꯤ ꯑꯗꯣ ꯀꯣꯛꯇꯤꯗꯤꯉꯤꯀꯣ ꯆꯝꯄ꯭ꯔꯥ ꯍꯥꯏꯔꯤꯕ ꯉꯈꯥꯗꯣ ꯂꯥꯏ ꯈꯣꯃꯩꯅ ꯆꯝꯄ꯭ꯔꯥꯒ ꯀꯥꯏꯅ ꯃꯃꯤꯡꯅꯤ ꯅꯣꯡꯃꯒꯤ ꯃꯇꯝ ꯐꯥꯎꯕ ꯃꯥꯡꯍꯟꯕ ꯄꯥꯝꯗ꯭ꯔꯦꯗꯤ ꯇꯥꯗꯅꯤ ꯑꯉꯥꯡꯗꯨꯒꯤ ꯃꯈꯨꯜ ꯊꯤꯔꯨꯁꯤ ꯆꯝꯄ꯭ꯔꯥꯒꯤ ꯈꯨꯡꯒꯪꯗ ꯃꯣꯏ ꯑꯍꯨꯝꯒꯤ ꯈꯨꯂꯥꯛꯁꯤꯗꯤ ꯃꯑꯣꯡ ꯑꯃꯒꯤ ꯈꯨꯂꯥꯛꯅꯤ ꯃꯁꯥ ꯃꯎ ꯐꯕ ꯎꯇꯨꯛ ꯋꯥꯇꯨꯛ ꯄꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯣꯏꯅꯔꯛꯂꯤ ꯍꯧꯖꯤꯛ ꯂꯥꯏ ꯈꯣꯃꯩꯒꯤ ꯀꯥꯡꯕꯨꯗꯨ ꯁꯂꯥꯡꯀꯥ ꯈꯨꯟꯖꯥꯏꯗ ꯄꯨꯟꯅ ꯂꯦꯞꯂꯤ ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯈꯣꯃꯩꯒꯤ ꯀꯥꯡꯕꯨꯗ ꯍꯨꯞꯇꯨꯅ ꯌꯦꯡꯂꯤ ꯉꯥ ꯌꯥꯟꯕ ꯆꯦꯡ ꯌꯥꯟꯕ ꯏꯁꯤꯡ ꯄꯨꯕ ꯐꯧ ꯄꯨꯕ ꯃꯤ ꯃꯈꯜ ꯁꯨꯔꯦ ꯈꯣꯃꯩꯗ ꯌꯦꯡꯅꯔꯤꯕꯗꯨ ꯂꯥꯏ ꯈꯣꯃꯩꯅ
ꯃꯣꯏꯁꯤꯡꯁꯤ ꯑꯩꯉꯣꯟꯗ ꯀꯤꯔ ꯃꯥꯜꯂꯦꯅꯦ ꯍꯥ ꯇꯥꯗ ꯃꯅꯤꯡꯗꯒꯤ ꯎꯇꯨꯞ ꯄꯥꯏꯕ ꯁꯥꯐꯕ ꯑꯃꯅ ꯐꯨꯕ ꯍꯧꯔꯁꯦ ꯍꯥꯏꯔꯣ ꯇꯥꯈꯣꯃꯩ ꯂꯥꯏ ꯈꯣꯃꯩꯅ ꯍꯩ ꯂꯥꯏ ꯈꯣꯃꯩ ꯀꯧꯅꯤ ꯅꯣꯏꯕꯣ ꯃꯤ ꯐꯨꯕꯗꯤ ꯌꯥꯗꯦꯀꯣ ꯅꯣꯏ ꯑꯩꯒꯤ ꯃꯥꯏ ꯈꯨꯒꯗꯣꯏꯅꯤ ꯑꯩꯅ ꯅꯣꯏ ꯄꯨꯔꯛꯂꯤꯕꯁꯤꯗꯤ ꯅꯤꯡꯊꯧ ꯑꯃ ꯂꯝ ꯀꯣꯏꯕ ꯆꯠꯂꯕꯗꯤ ꯃꯅꯥꯏ ꯏꯟꯅꯕ ꯃꯊꯧ ꯇꯥꯗ꯭ꯔꯣ ꯍꯥ ꯁꯥꯐꯕ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯅꯣꯗ ꯇꯥꯗ ꯃꯤ ꯐꯨꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯤ ꯄꯨꯔꯛꯏꯅꯣ ꯃꯌꯥꯝ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯈꯣꯃꯩꯅ ꯀꯔꯤꯅꯣ ꯇꯥ ꯇꯣꯃꯥꯜ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯂꯣꯏꯅ ꯍꯟꯈ꯭ꯔꯦꯅ ꯏꯕꯨꯡꯉꯣ ꯃꯣꯏꯅꯗꯤ ꯆꯥꯛ ꯆꯔꯥ ꯑꯆꯧꯕ ꯑꯃ ꯀꯧꯕꯤꯌꯨ ꯆꯥꯛ ꯀꯧꯕꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯅ ꯃꯤ ꯈꯔ ꯐꯨꯍꯜꯂꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯈꯤꯕꯅꯤꯅꯦ ꯏꯕꯨꯡꯉꯣꯅ ꯊꯨꯃꯟꯕꯗꯨꯗ ꯀꯔꯤꯝꯇ ꯅꯪꯍꯧꯗ꯭ꯔꯦ ꯈꯣꯃꯩꯗꯨ ꯅꯍꯥꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯇꯥꯗꯅ ꯇꯧꯕ ꯊꯕꯛꯁꯦ ꯃꯊꯣꯡ ꯆꯥꯗꯦꯗ ꯐꯔꯦ ꯑꯉꯥꯡꯗꯨꯒꯤ ꯃꯔꯝꯗ ꯍꯪꯕ ꯍꯧꯔꯁꯤ ꯊꯣꯡꯒꯥꯜꯗ ꯐꯤ ꯁꯨꯔꯝꯕ ꯍꯅꯨꯕꯤ ꯑꯃꯅ ꯀꯅꯥꯅꯣ ꯃꯁꯤꯅ ꯁꯥꯐꯕ ꯈꯔ ꯄꯨꯔꯛꯂꯒ ꯑꯃꯨꯛ ꯍꯜꯂꯟꯈ꯭ꯔꯦꯅꯦꯍꯦ ꯃꯥꯒꯤꯁꯤꯕꯨ ꯂꯩꯕꯥꯛꯀ ꯍꯣꯟꯒꯗꯧꯕ ꯂꯩꯕ ꯖꯥꯠꯂꯥ ꯂꯧ ꯌꯩꯍꯟꯒꯗꯣꯏꯔꯥ ꯃꯀꯣꯛꯇ ꯐꯧ ꯄꯨꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯁꯤꯕꯨ ꯂꯥꯏ ꯈꯣꯃꯩ ꯅꯠꯇ꯭ꯔꯅꯦ ꯑꯩꯗꯤ ꯃꯥꯒꯤ ꯑꯩ ꯌꯨꯝꯗ ꯊꯨꯅ ꯆꯠꯍꯧꯕꯅ ꯐꯅꯤꯕꯣ ꯂꯝꯕꯤ ꯃꯇꯥꯏꯗ ꯁꯤꯡ ꯈꯥꯏꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯂꯥꯏ ꯈꯣꯃꯩꯅꯤꯅꯦ ꯑꯗꯒꯤꯁꯤꯗꯤ ꯁꯥꯊꯤꯕ ꯍꯜꯅꯤ ꯅꯣꯡꯃ ꯂꯥꯏ ꯌꯦꯡꯕ ꯆꯠꯂꯒ ꯊꯦꯡꯅ ꯂꯥꯛꯏꯅ ꯑꯩꯒꯤ ꯅꯔꯨꯝꯗ ꯊꯥꯔꯛꯈꯤꯕꯗꯣ ꯑꯩ ꯀꯥꯎꯗ꯭ꯔꯦ ꯀꯥꯟꯅꯗꯦ ꯑꯩ ꯑꯃꯨꯛ ꯎꯔꯒ ꯂꯥꯏ ꯌꯦꯡꯕ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣꯅ ꯑꯃꯨꯛ ꯐꯨꯔꯛꯇꯅ ꯆꯪꯍꯧꯕꯅ ꯐꯅꯤ ꯁꯣꯅꯣ ꯆꯨꯃꯤꯅꯤ ꯈꯣꯃꯩꯅꯤ ꯈꯪꯅꯔꯛꯄꯗꯒꯤ ꯃꯌꯥꯝꯗꯨ ꯃꯍꯩ ꯃꯍꯩ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯅꯈ꯭ꯔꯦ ꯈꯣꯃꯩꯅ ꯑꯩꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯀꯟꯕ ꯖꯥꯠꯅꯤ ꯑꯩꯅꯤ ꯈꯪꯂ ꯃꯥꯜꯂꯦ ꯃꯤꯁꯤꯡꯁꯤ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯇꯣꯃꯥꯜꯅ ꯀꯧꯔꯛꯄ ꯀꯣꯟꯗꯨꯝꯒꯤꯗ ꯂꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯕ ꯂꯥꯏꯒꯤ ꯑꯍꯜꯗꯨꯅ ꯌꯥꯔꯔꯣꯏꯗ ꯏꯕꯨꯡꯉꯣꯁꯤꯗꯤ ꯏꯕꯨꯡꯉꯣꯅꯗꯤ ꯍꯔꯥꯎꯖꯔꯤ ꯑꯗꯨꯕꯨ ꯑꯉꯥꯡꯗꯨꯒꯤ ꯃꯔꯝꯗ ꯍꯪꯒꯗꯕꯗꯤ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯂꯥꯏ ꯈꯣꯃꯩꯗꯨ ꯇꯣꯃꯥꯜꯗ ꯆꯦꯞꯂꯞꯅ ꯄꯤꯁꯨꯝꯗ ꯊꯦꯛꯀꯠꯂꯒ ꯌꯦꯡꯉꯤ ꯇꯣꯃꯥꯜꯅ ꯏꯕꯨꯡꯉꯣ ꯈꯣꯃꯩ ꯑꯥꯗ ꯍꯅꯨꯕꯤ ꯑꯃ ꯐꯤ ꯁꯨꯔꯤꯁꯤꯗ ꯍꯪꯕꯗ ꯂꯣꯏ ꯊꯣꯛꯑꯅꯤ ꯍꯣꯏ ꯗꯥꯗꯥ ꯍꯅꯨꯕꯤꯁꯤꯁꯨ ꯑꯩꯈꯣꯏꯗ ꯍꯔꯥꯎꯅ ꯃꯌꯥ ꯌꯥꯎꯗꯕ ꯌꯥꯔꯤꯁꯦ ꯍꯤꯒꯠꯂꯒ ꯌꯦꯡꯂꯤ ꯆꯪꯉꯨꯔꯁꯤ ꯂꯥꯛꯑꯣ ꯇꯥꯗꯥꯅꯤ ꯃꯣꯏ ꯑꯍꯨꯝꯗꯨ ꯍꯅꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯩ ꯍꯅꯨꯕꯤꯗꯨꯁꯨ ꯃꯥꯒꯤ ꯌꯥꯔꯤꯗꯨ ꯎꯠꯂꯒ ꯃꯣꯏ ꯑꯍꯨꯝꯗ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯂꯤ ꯍꯅꯨꯕꯤꯗꯨꯅ ꯃꯥꯅꯤꯅꯦ ꯁꯤꯗꯤ ꯂꯥꯏ ꯈꯣꯃꯩꯅꯤꯅꯦ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯥꯏꯅꯤ ꯈꯟꯖꯕ ꯂꯥꯏ ꯈꯣꯃꯩꯅꯤꯗꯅ ꯈꯣꯃꯩꯗꯨ ꯍꯅꯨꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯏꯕꯣꯛ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯕꯤꯔꯒꯦ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯌꯥꯁꯤꯅꯕꯨ ꯀꯔꯤ ꯏꯟꯁꯥꯡꯅ ꯑꯌꯥꯝꯕ ꯆꯥꯔꯝꯒꯗꯕ ꯃꯥꯟꯒꯦꯅꯦ ꯍꯥ ꯇꯣꯃꯥꯜꯅ ꯑꯍꯜꯁꯦ ꯑꯂꯨꯅ ꯈꯔ ꯇꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯤꯕꯣ ꯐꯔꯦꯅꯦ ꯅꯣꯏꯕꯨ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯍꯥ ꯂꯥꯏ ꯈꯣꯃꯩ ꯑꯩꯒꯤ ꯌꯥꯁꯤꯁꯨ ꯅꯪꯒꯤꯁꯤꯗ ꯍꯤꯗꯥꯛ ꯑꯃ ꯊꯥ ꯑꯃ ꯆꯨꯞꯅ ꯊꯛꯂꯨꯕꯗꯒꯤꯅꯤ ꯌꯥꯔꯤ ꯉꯥꯛꯇ ꯂꯩꯍꯧꯔꯤꯕꯁꯤ ꯈꯣꯃꯩꯅ ꯑꯕꯣꯛ ꯈꯨꯜꯁꯤꯗ ꯆꯝꯄ꯭ꯔꯥ ꯀꯧꯕ ꯂꯥꯏ ꯃꯁꯛ ꯎꯕ ꯑꯉꯥꯡ ꯑꯃ ꯂꯩ ꯍꯥꯏꯅꯔꯤꯕꯗꯨꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯅꯤꯡꯉꯤ ꯍꯅꯨꯕꯤꯗꯨ ꯂꯦꯞꯂꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯈꯠꯂꯒ ꯈꯣꯃꯩꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯅꯈꯣꯏꯕꯨ ꯑꯉꯥꯡꯗꯨꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯂꯤꯕꯔꯣ ꯍꯥ ꯑꯐꯕ ꯈꯪꯅꯤꯡꯂꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯈꯪꯅꯤꯡꯂꯤꯕꯔꯣ ꯍꯥ ꯇꯣꯃꯥꯜꯅ ꯑꯉꯥꯡꯗꯨꯒꯤ ꯃꯔꯝꯗ ꯑꯈꯪꯕ ꯃꯈꯩ ꯂꯣꯏꯅ ꯍꯥꯏꯕꯤꯔꯣ ꯁꯣꯝꯗ ꯀꯣꯟꯗꯨꯝ ꯑꯃꯗꯤ ꯊꯣꯏꯅꯨꯒꯤ ꯃꯅꯥꯀꯣꯡꯗ ꯂꯥꯏ ꯈꯣꯃꯩꯅ ꯆꯝꯄ꯭ꯔꯥꯒꯤ ꯃꯔꯝꯗ ꯊꯤꯒꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯄꯥꯎ ꯇꯥꯔꯦ ꯃꯣꯏ ꯑꯍꯨꯝꯗꯨ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯅ ꯇꯧꯅ ꯊꯣꯏꯅꯨꯅ ꯆꯝꯄ꯭ꯔꯥꯗ ꯁꯤꯁꯨ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥꯅꯤꯅꯦ ꯏꯕꯨꯡꯉꯣ ꯇꯦꯠ ꯂꯥꯎꯕ ꯑꯃ ꯁꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯟꯐꯝꯁꯦ ꯎꯠ ꯑꯣꯟꯒꯗꯣꯏꯅꯤꯅꯦ ꯃꯤꯌꯥꯝꯅ ꯀꯠꯄꯤꯕ ꯐꯖꯈ꯭ꯔꯕ ꯂꯥꯏꯁꯪꯁꯦ ꯃꯩꯇꯥꯜꯒ ꯑꯣꯟꯒꯗꯣꯏꯅꯤ ꯀꯣꯟꯗꯨꯝꯅ ꯏꯍꯦ ꯃꯥꯒꯤ ꯅꯣꯛꯂꯒ ꯇꯥꯕꯤꯁꯦ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯦꯗꯣ ꯅꯪꯕꯨ ꯑꯀꯤꯕꯒ ꯀꯔꯤꯝꯇ ꯐꯥꯎꯗ꯭ꯔꯣ ꯍꯥ ꯆꯝꯄ꯭ꯔꯥꯅ ꯇꯥꯗ ꯑꯩ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯕꯒꯤ ꯀꯤꯗꯣꯏꯅꯣꯅꯦ ꯂꯥꯏ ꯈꯣꯃꯩꯒꯤ ꯃꯤꯡ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯥꯔꯛꯂꯕꯅꯤ ꯑꯐꯕ ꯃꯤ ꯅꯠꯇꯦ ꯀꯣꯟꯗꯨꯝꯅ ꯏꯁ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯀꯥꯏꯅ ꯅꯪꯕꯨ ꯆꯍꯤ 12 ꯁꯨꯖꯔꯕ꯭ꯔꯣ ꯍꯥ ꯊꯣꯏꯅꯨꯅ ꯂꯥꯏ ꯈꯣꯃꯩꯒꯤ ꯂꯥꯏꯅꯤꯡꯕ ꯃꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯤꯡꯊꯣꯛꯄꯒꯤꯗꯃꯛꯅꯤ ꯂꯥꯏ ꯈꯣꯃꯩꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯃꯈꯨꯜ ꯑꯃ ꯊꯤꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯗ ꯍꯦꯛ ꯂꯥꯛꯄ ꯂꯥꯏꯅꯤꯡꯕ ꯍꯅꯨꯕꯗꯨꯗ ꯂꯥꯏ ꯇꯣꯏꯅ ꯌꯦꯡꯕ ꯃꯤꯑꯣꯏ ꯑꯃꯅ ꯉꯁꯤ ꯍꯥꯏꯔꯛꯂꯕꯅꯤ꯫ 'ꯆꯝꯄ꯭ꯔꯥꯅ 'ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ, ꯃꯃꯤꯡ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ
ꯌꯦꯛꯅꯕꯁꯤꯡ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯈꯤꯅꯤ ꯀꯥꯟꯅꯗꯦ ꯑꯊꯦꯟꯄꯣꯠꯁꯤꯡꯁꯦ ꯈꯨꯜꯗ ꯌꯦꯟꯕ ꯆꯠꯄ ꯍꯧꯔꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯕ ꯅꯍꯥ ꯈꯔ ꯄꯨꯔꯒ ꯁꯣꯝꯗ ꯑꯃꯨꯛ ꯍꯅꯨꯕꯤꯗꯨꯅ ꯈꯣꯃꯩꯗ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯕ ꯃꯁꯤꯅꯤ ꯆꯝꯄ꯭ꯔꯥꯒꯤ ꯋꯥꯔꯤ ꯑꯗꯣ ꯑꯉꯥꯡꯗꯣ ꯈꯗ꯭ꯔꯛꯇꯤ ꯌꯥꯝꯅ ꯍꯩ ꯍꯥꯏꯕꯨ ꯂꯥꯏ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯃꯈꯨꯜ ꯍꯥꯏꯔꯤꯕꯗꯣ ꯃꯥꯒꯤ ꯐꯠꯇꯕ ꯑꯁꯣꯏꯕ ꯃꯈꯨꯜ ꯑꯃꯇ ꯐꯪꯂꯣꯏ ꯊꯥꯖꯗ꯭ꯔꯒ ꯀꯅꯥꯒꯤ ꯌꯨꯝꯗ ꯆꯪꯂꯒꯅꯦ ꯍꯪꯒꯦꯁꯨ ꯍꯪꯉꯨ ꯃꯣꯏ ꯑꯍꯨꯝꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯪꯗꯅ ꯆꯝꯄ꯭ꯔꯥꯒꯤ ꯃꯔꯝꯗ ꯍꯪꯕ ꯌꯥꯕ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯐꯠꯇ ꯋꯥꯔꯤ ꯑꯃꯠꯇ ꯇꯥꯕ ꯐꯪꯂꯝꯗꯦ ꯈꯣꯃꯩꯗꯨ ꯃꯩ ꯍꯧꯒꯩ ꯁꯥꯎꯔꯤ ꯈꯣꯃꯩꯗꯨ ꯏꯃꯨꯡ ꯑꯃꯗꯒꯤ ꯌꯥꯝ ꯁꯥꯎꯅ ꯊꯣꯛꯂꯛꯂꯒ ꯑꯍꯜ ꯑꯅꯤꯗꯨꯗ ꯑꯉꯥꯡꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯂꯒ ꯍꯪꯁꯤ ꯃꯥꯒꯤ ꯐꯠꯇ ꯋꯥꯔꯤ ꯑꯃ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯍꯜꯂꯒ ꯂꯩꯀꯥꯏꯁꯤꯗ ꯁꯟꯗꯣꯛꯍꯟꯒꯗꯕꯅꯤ ꯃꯗꯨ ꯉꯝꯂꯣꯏ ꯍꯥꯏꯔꯛꯂꯒꯅ ꯐꯨꯕ ꯇꯥꯏꯗꯅ ꯃꯣꯏ ꯑꯍꯨꯝꯗꯨ ꯆꯝꯄ꯭ꯔꯥꯒꯤ ꯌꯨꯝꯗ ꯆꯪꯂꯛꯄꯗ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯆꯝꯄ꯭ꯔꯥꯒꯤ ꯌꯨꯝꯗ ꯍꯨꯞꯆꯤꯜꯂꯛꯏ ꯑꯍꯜ ꯑꯅꯤꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯅ ꯏꯕꯨꯡꯉꯣ ꯈꯣꯃꯩ ꯍꯜꯂꯁꯤꯔꯥ ꯏꯇꯥꯎ ꯇꯣꯃꯥ ꯅꯥꯇꯣꯟꯁꯤ ꯈꯣꯡꯄꯥꯛ ꯃꯅꯝ ꯅꯝꯃꯤꯅꯦ ꯑꯩꯕꯣ ꯇꯣꯃꯥꯜꯅ ꯍꯥꯏꯒꯨꯝꯂꯗꯅ ꯏꯕꯨꯡꯉꯣ ꯈꯣꯃꯩ ꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯈꯣꯃꯩꯅ ꯇꯥꯗꯥ ꯑꯩꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯑꯩꯅ ꯃꯁꯛ ꯈꯪꯗ꯭ꯔꯕꯁꯨ ꯑꯩ ꯎꯕꯗ ꯀꯤꯕ ꯃꯤ ꯉꯥꯛꯇꯅꯤ ꯀꯥꯟꯅꯗꯦ ꯑꯉꯥꯡꯗꯨꯒꯤ ꯌꯨꯝꯅꯤ ꯆꯪꯁꯤ ꯃꯣꯏ ꯑꯍꯨꯝꯗꯨ ꯆꯝꯄ꯭ꯔꯥꯒꯤ ꯏꯃꯨꯡꯗ ꯆꯪꯈꯤꯕꯒ ꯈꯣꯃꯩꯒ ꯑꯍꯜ ꯑꯅꯤꯗꯨꯒ ꯃꯃꯥꯏ ꯃꯅꯥꯇꯣꯟ ꯄꯥꯏꯗꯨꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯛꯅꯔꯛꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃꯅ ꯅꯣꯛꯂꯒ ꯈꯣꯃꯩꯁꯤ ꯌꯦꯡꯒꯦꯅ ꯂꯥꯛꯂꯤꯕꯅꯦ ꯑꯩꯈꯣꯏꯁꯦ ꯃꯧ ꯑꯃꯁꯨ ꯑꯉꯥꯡ ꯄꯝꯂꯒ ꯆꯝꯄ꯭ꯔꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅꯤ ꯆꯝꯄ꯭ꯔꯥꯅ ꯆꯝꯄ꯭ꯔꯥ ꯄꯣꯛꯇꯅ ꯃꯥꯏꯔꯦꯜ ꯄꯣꯛꯀꯗ꯭ꯔꯣ ꯍꯩꯃꯥ ꯆꯝꯄ꯭ꯔꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯤꯗꯤ ꯀꯤꯟ ꯇꯥꯔꯒ ꯊꯣꯛꯂꯛꯏꯗꯨ ꯃꯌꯥꯝ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯄ ꯃꯌꯥꯝꯗꯨ ꯋꯥ ꯅꯣꯛꯏ ꯃꯣꯏ ꯑꯍꯨꯝꯗꯨꯁꯨ ꯏꯀꯥꯏ ꯈꯥꯡꯈꯩ ꯁꯝꯕꯜ ꯆꯣꯡꯂꯒ ꯆꯦꯟꯈ꯭ꯔꯦ ꯂꯝꯕꯤꯗ ꯂꯥꯏ ꯈꯣꯃꯩꯅ ꯆꯠꯅ ꯏꯁ ꯃꯑꯣꯡ ꯑꯃꯒꯤ ꯃꯃꯥ ꯃꯄꯥꯅꯤ ꯅꯥꯇꯣꯟꯁꯤꯁꯨ ꯅꯥꯍꯤ ꯉꯛꯇ ꯉꯥꯏꯔꯦ ꯂꯣꯏ ꯄꯣꯞꯄꯤ ꯍꯩ ꯇꯥꯗꯣꯃꯥꯜ ꯅꯪꯒꯤ ꯃꯥꯏꯗꯨ ꯄꯩꯕꯗꯧ ꯇꯧꯏꯗ ꯍꯥ ꯇꯣꯃꯥꯜꯅ ꯅꯪꯒꯤ ꯅꯥꯇꯣꯟꯗꯨꯁꯨ ꯂꯣꯏ ꯄꯩꯌꯦꯅ ꯈꯣꯃꯩ ꯏꯍꯦ ꯏꯇꯥꯎꯒꯤ ꯃꯆꯤꯟ ꯃꯁꯤꯗꯤ ꯍꯪꯉꯣꯏ ꯃꯥꯜꯂꯦꯅ ꯍꯥ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯅ ꯀꯔꯤ ꯑꯩꯕꯨ ꯍꯪꯉꯣꯏ ꯃꯥꯜ ꯍꯥꯏꯕ ꯌꯣꯡ ꯃꯥꯜꯂꯤꯉꯩꯁꯤꯗ ꯍꯪꯉꯣꯏꯃꯨ ꯃꯥꯜꯂꯕ ꯍꯥ ꯑꯗꯨꯗꯤ ꯑꯩꯗꯤ ꯌꯣꯡ ꯍꯪꯉꯣꯏ ꯇꯥꯔꯦꯅꯦ ꯍꯥ ꯃꯣꯏ ꯑꯍꯨꯝꯗꯨ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯇꯅ ꯂꯥꯛꯃꯤꯟꯅꯩ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯈꯣꯃꯩꯗꯨ ꯃꯥꯒꯤ ꯂꯥꯏꯃꯥꯡꯗ ꯐꯝꯂꯤ ꯇꯣꯃꯥꯜꯁꯨ ꯐꯝꯂꯤ ꯈꯣꯃꯩꯅ ꯇꯥꯗꯥ ꯀꯔꯤꯃꯨꯛ ꯇꯧꯔꯤ ꯏꯕꯨꯡꯉꯣ ꯀꯣꯟꯗꯨꯝ ꯆꯝꯄ꯭ꯔꯥꯒꯤ ꯂꯥꯏꯁꯪꯗꯨ ꯃꯩ ꯊꯥꯔꯁꯤ ꯍꯥ ꯑꯩꯗꯤ ꯃꯩ ꯊꯥꯔꯁꯤ ꯍꯥꯏꯕ ꯀꯨꯏꯔꯦꯅ ꯅꯪꯅ ꯌꯥꯖꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤꯠ ꯅꯥꯇꯣꯟ ꯄꯣꯞꯄ ꯀꯥꯟꯁꯤꯗ ꯋꯥꯈꯜ ꯂꯥꯛꯏꯔꯥ ꯇꯥꯗꯥ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯗꯕꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯐꯔꯦ ꯉꯁꯤ ꯍꯦꯛꯇ ꯊꯥꯔꯨꯔꯁꯤ ꯑꯗꯨꯗꯤ ꯈꯣꯃꯩꯗꯨ ꯁꯠ ꯂꯥꯎꯅ ꯂꯦꯞꯈꯠꯂꯛꯂꯒ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯂꯒ ꯃꯩꯈꯦꯠ ꯀꯗꯥꯏꯅꯣ ꯍꯧꯖꯤꯛ ꯈꯣꯃꯩꯒ ꯇꯣꯃꯥꯜꯒ ꯂꯩꯔꯤꯕꯁꯤ ꯆꯝꯄ꯭ꯔꯥꯒꯤ ꯂꯥꯏꯁꯪ ꯃꯅꯤꯡꯗꯅꯤ ꯈꯣꯃꯩꯅ ꯆꯝꯄ꯭ꯔꯥ ꯍꯥꯏꯔꯤꯕ ꯉꯈꯥ ꯅꯪ ꯃꯤꯌꯥꯝꯅ ꯂꯥꯏ ꯑꯣꯏꯅ ꯂꯥꯠꯅꯕꯗꯣ ꯉꯁꯤꯗꯒꯤ ꯄꯣꯊꯥꯔꯣꯅꯦꯀꯣ ꯍꯥ ꯈꯣꯃꯩꯗꯨ ꯃꯩꯈꯦꯠ ꯁꯠ ꯂꯥꯎꯅ ꯁꯨꯕꯒ ꯈꯣꯃꯩ ꯑꯃꯗꯤ ꯇꯣꯃꯥꯜꯒꯤ ꯂꯨꯁꯝꯗ ꯆꯩꯇꯨꯞ ꯑꯃꯅ ꯄꯣꯞ ꯂꯥꯎꯅ ꯀꯜꯂꯩ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯂꯥꯏ ꯈꯣꯃꯩꯒ ꯇꯣꯃꯥꯜꯒꯅ ꯋꯥꯟꯊꯔꯒ ꯇꯥꯔꯤꯕꯁꯤꯁꯨ ꯂꯥꯏꯁꯪ ꯃꯃꯥꯡꯗꯅꯤ ꯃꯣꯏ ꯑꯅꯤꯗꯨ ꯋꯥꯈꯜ ꯑꯃꯃꯨꯛ ꯂꯥꯛꯂꯤ ꯈꯣꯃꯩꯗꯨ ꯃꯀꯣꯛ ꯇꯔꯪ ꯆꯠꯂꯤ ꯀꯥꯟꯅꯗꯦ ꯇꯥꯗ ꯅꯨꯃꯤꯗꯥꯡꯁꯨ ꯑꯣꯏꯔꯦ ꯃꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯂꯥꯏꯁꯪꯁꯤ ꯃꯩ ꯊꯨꯅ ꯊꯥꯗꯣꯛꯍꯧꯔꯁꯤ ꯇꯣꯃꯥꯜꯁꯨ ꯇꯥꯔꯪ ꯑꯃꯗ ꯃꯩꯗꯨ ꯆꯨꯔꯒ ꯂꯪꯁꯤꯟꯈ꯭ꯔꯣ ꯏꯪꯁꯨ ꯌꯥꯝ ꯏꯪꯉꯤ ꯃꯩꯗꯨꯝ ꯇꯤꯛꯊꯣꯛꯀꯦ ꯍꯧꯖꯤꯛ ꯃꯣꯏ ꯑꯅꯤꯗꯨ ꯃꯥꯡꯗ ꯎꯔꯤꯕ ꯐꯖꯔꯕ ꯂꯥꯏꯁꯪꯗꯨ ꯃꯩ ꯒ꯭ꯔꯣꯡ ꯊꯥꯗꯣꯛꯂꯤ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯗꯨ ꯃꯩ ꯌꯥꯏꯅ ꯃꯀꯣꯛ ꯉꯥꯎꯔꯒ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒꯅꯤ ꯆꯥꯛꯂꯤꯕ ꯂꯥꯏꯁꯪꯗꯨ ꯂꯥꯏ ꯈꯣꯃꯩꯒꯤ ꯑꯣꯏꯔꯝꯂꯦ ꯈꯣꯃꯩꯒ ꯇꯣꯃꯥꯜꯒꯁꯨ ꯑꯌꯨꯛ ꯅꯣꯡꯉꯥꯟꯕꯗꯨꯗ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯂꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯆꯝꯄ꯭ꯔꯥꯒ ꯀꯣꯟꯗꯨꯝꯒ ꯊꯣꯏꯅꯨꯒꯗꯨ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯤ ꯆꯝꯄ꯭ꯔꯥꯗꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯃꯤꯑꯣꯏ 10,000-10,000 ꯇꯥꯅꯕ ꯑꯩꯗꯤ ꯍꯤꯡꯁꯥꯁꯨ ꯇꯧꯖꯗꯦꯀꯣ ꯃꯌꯥꯝ ꯃꯤꯒꯤ ꯐꯠꯇꯕ ꯑꯃꯥꯡꯕ ꯑꯣꯏꯒꯗꯕꯁꯨ ꯇꯧꯖꯗꯦ ꯉꯔꯥꯡꯒꯤ ꯊꯧꯅꯥ ꯐꯕ ꯏꯌꯥꯝꯕ ꯃꯈꯣꯏ ꯈꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪ ꯑꯁꯤ ꯀꯟꯕꯤꯕꯒꯤꯗꯃꯛ ꯏꯌꯥꯝꯕꯁꯤꯡꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯂꯥꯏꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯕ ꯂꯥꯏ ꯈꯣꯃꯩꯗꯤ ꯃꯁꯥꯅ ꯃꯁꯥꯒꯤ ꯈꯣꯡꯗ ꯊꯥꯡꯅ ꯌꯥꯟꯁꯤꯟꯖꯕꯅꯤ ꯉꯁꯤꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯉꯁꯤ
ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯤꯡꯅ ꯀꯠꯄꯤꯔꯝꯕ ꯑꯊꯦꯟ ꯄꯣꯠꯁꯤꯡ ꯑꯁꯤ ꯌꯦꯟꯊꯣꯛꯄ ꯆꯠꯄ ꯌꯥꯎꯕꯤꯅꯤꯡꯕꯁꯤꯡ ꯂꯩꯍꯧꯕꯤꯕ ꯌꯥꯒꯅꯤ꯫ ꯉꯁꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯁꯤꯡ ꯆꯝꯄ꯭ꯔꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯑꯊꯦꯟ ꯄꯣꯠꯁꯤꯡꯗꯨ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯌꯦꯟꯕ ꯆꯠꯄ ꯌꯥꯎꯔꯝꯃꯤ꯫ ꯈꯣꯡꯃꯩꯒ ꯇꯣꯃꯥꯜꯒꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯣꯡꯃꯩꯕꯨ ꯂꯥꯏꯅ ꯋꯥꯔꯛꯄꯤꯔꯒ ꯆꯝꯄ꯭ꯔꯥꯕꯨꯅ ꯂꯥꯏꯅ ꯆꯥꯟꯕꯤꯕ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯌꯥꯕ ꯂꯥꯏꯄꯨ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯔꯝꯃꯤ꯫ ꯃꯤꯌꯥꯝꯒꯤ ꯂꯥꯏ ꯑꯣꯏꯈꯤꯔꯝꯃꯤ꯫